Ngasi phongkiba tongan-tonganba pausing amadi social media dagi lokachaba pausingi update pijari ahanbada maroiba pau. Ngasi ayu pung 9 rom taba matamda kuki singna saitolgi nganu konda bom yauna latnarakpada maitai nupa ama nupi ama amadi yung kai kya soklai hari. Myanmar gi Sagang region da PDF manga sire. Nongmai ama ani pairaga laiba masana masabu yawalupni khanjaba nupi angangi case paiba mapa macha khanabagi lambigi case paiba singna PDA bu drug yonbada support tawi haribadu aranba wafamni hairagli tha khudingi tang ahumda Sada Hills Kangpopi district da laibiba CSO singna remembrance day pangthoknaba warep lokre Assamda DC singda pung kunmari gi manungda mitop khandokgi sakti piri Manipur gidi ngakhi chaplaga thamli Paubi tekta MLA local ga ex MLA lukhoiga school campus ta phunage tawrure MLA na sinba new year gi chaklenda BJP gi MLA suna lakhidre PR makha tana sangthaba yabagi mami urakbadagi BJP gi MLA aronba meeting pangthokre Kuki singi German Tiger Road ki mayonda NGP gi order mayokta UN amasung USA embassy da wakatpa haibasi lebak asigi chana kanglonda foreign country khud thingjin hanba gumbani haina MIS na phongdokre fan sing ningthina sijinnanaba miyamna RTI marang kaina thabiyu political game di tawhaningde haina bimol na phongdorakli oidaba nganglaga rajniti tawba sumloi miyamna bu yadrabadi vote karoi haina Lokena phongdokre Supreme Court amadi High Court ki mayokta Manipur dadi mitop singbu voter lista hapchin bata natana ST list da phawba hapchili haina parijapna phongdorakli Ngasi ayu pung 9 rom taba matamda kuki singna saitolgi nganu konda bom yauna latnarakpada maitai nupa ama nupi ama amadi yung kai kya soklai hari security laina kuki singna asumna bomgi attack torakpada khoisauna ba praja singna security gi bunker sing thugai khre hari ngai ma thu sak thu noi ngam du loi bunker loi thugai re sak thu da loi thugai ne bunker ngai be no je loi thugai re a kuki du tam ma le khoi lam pa gi thaka bu du ne nang pin tara thaka ti ne mo chen kan ne kon ma ta se tro kuki khoi mai te gi area da drone thaga lai ne akoi re lai tam ni na tum yeng lai ra camera na ma ga na la ke le tana kai no phone tawra ngai do Myanmar gi Sagang region gi Sainma Kyaut Mayanung road hariba mafam asida PDF yankai mungna military army da ambush tawna ba khonari ngaida military army na matam chana khangobadagi counter ambush tawbada PDF manga sire tara hena sathina sokle hairi Nongmai ama ani pairaga laiba masana masabu yawalupni khanjaba nupi angangi case amadi mapa macha khanaba lambigi case paiba singna PDA bu drug yonbada support tawi hariklibadu aranba wafamni haina People's Defense Army gi maikei digi chirol ama thoktuna miyamda asumna khangalakli Lebak miyamgi mafamda PDA gi maikei digi wafam khara thamjari madudi khunai asigi miyoi kayabu maru oina youth singna nisagi polam sijinabagi chang nongma gi hengalakli khunai asigi naha kaya manghanbada achauba thodang lauriba drug agent singna sel kharagi damak lamdam asigi miyoi kayabu nisa yonsinduna tunggi yumbiral kayabu nisagi ipakta tahonduna manghalli PDA na lebak miyamgi mafamda thamkiba achetpa wafam adugi matung inna PDA gi operation drug carton break haina mingthonba operation ama semjaduna ngasidagi hauna Manipur gi mafam kayada drug yoliba singbu cherak pinaba central committee gi ahal sing asina warep lokre drug agent singna tona tinaba singsu matam lairingaida lapthok hongnaba haijari drug agent singi matungdasu khulai paiba yawal lanmi singi maikhum upa kananasu support tawsinduna ngasidi makhoina yamna mai pakna kangleipak lamdam asida drug yoli makhoibu
ꯊꯦꯡꯅꯕꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄ ꯌꯥꯏ ꯏꯔꯩꯆꯥꯁꯤꯡꯒꯤ ꯃꯤꯄꯥꯏꯗꯅꯕ ꯍꯥꯏꯖꯔꯤ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯍꯧꯒꯠꯄ ꯉꯝꯗꯕ ꯑꯃꯗꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜꯁꯤꯡꯕꯨ ꯁꯨꯝ ꯆꯥꯔꯕ ꯌꯨꯝꯕꯤꯔꯦꯜꯁꯤꯡꯒ ꯄꯥꯡꯀꯛ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯄꯥꯡꯒꯜ ꯀꯝꯃꯨꯅꯤꯇꯤ ꯑꯁꯤꯕꯨ ꯗ꯭ꯔꯒ ꯕꯤꯖꯤꯅꯦꯁ ꯇꯧꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯗ꯭ꯔꯕ ꯐꯨꯔꯨꯞ ꯑꯃꯒꯨꯝ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯗ ꯎꯍꯟꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯑꯦꯝꯗꯤ ꯂꯨꯔꯂꯥ ꯐꯥꯗꯔꯒꯤ ꯃꯃꯤꯡ ꯅꯨꯔꯗꯨꯟ ꯀꯩꯔꯥꯎ ꯁꯤꯡꯌꯥ ꯑꯅꯤꯁꯨꯕꯗ ꯑꯦꯝꯗꯤ ꯃꯅꯤꯔ ꯃꯃꯥꯒꯤ ꯃꯃꯤꯡ ꯇꯃꯨꯔꯩ ꯑꯣꯐ ꯀꯩꯔꯪ ꯆꯤꯡꯌꯥ ꯑꯍꯨꯝꯁꯨꯕꯗ ꯑꯦꯝꯗꯤ ꯅꯨꯖꯥ ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯇꯥꯇꯨ ꯑꯣꯐ ꯀꯩꯔꯪ ꯆꯤꯡꯌꯥ ꯃꯔꯤꯁꯨꯕꯗ ꯔꯖꯥꯎꯗꯤꯟ ꯑꯦꯂꯥꯏꯁ ꯈꯥꯖꯤꯟ ꯑꯣꯐ ꯀꯩꯔꯥꯎ ꯃꯦꯟꯖꯣꯔ ꯏꯪꯈꯣꯜ ꯃꯉꯥꯁꯨꯕꯗ ꯑꯛꯕꯔ ꯃꯄꯥꯒꯤ ꯃꯃꯤꯡ ꯄꯨꯂꯤꯁ ꯇꯣꯝꯕ ꯑꯣꯐ ꯀꯩꯔꯥꯎ ꯃꯦꯟꯖꯣꯔ ꯏꯪꯈꯣꯜ ꯑꯗꯨ ꯇꯔꯨꯛꯁꯨꯕꯗ ꯑꯖꯤꯝꯗꯤꯟ ꯃꯄꯥꯒꯤ ꯃꯃꯤꯡ ꯏꯇꯣꯝꯕꯤ ꯑꯣꯐ ꯀꯩꯔꯥꯎ ꯑꯋꯥꯡ ꯂꯩꯀꯥꯏ ꯇꯔꯦꯠꯁꯨꯕꯗ ꯏꯐꯝ ꯁꯃꯤꯔ ꯑꯄꯣꯛꯄ ꯐꯥꯌꯥ ꯀꯩꯔꯥꯎ ꯃꯥꯔꯀꯦꯇꯤꯡ ꯃꯈꯥ ꯂꯩꯀꯥꯏ ꯅꯤꯄꯥꯜꯁꯨꯕꯗ ꯏꯊꯝ ꯇꯝꯄꯥꯛ ꯃꯌꯨꯝ ꯎꯔꯨꯐ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯥꯄꯜꯁꯨꯕꯗ ꯑꯀꯤ ꯑꯦꯂꯥꯏꯁ ꯑꯀꯤ ꯃꯥꯅꯐ ꯑꯣꯐ ꯀꯤꯌꯥꯝꯒꯩ ꯇꯥꯊꯣꯛ ꯇꯔꯥꯁꯨꯕꯗ ꯕꯣꯝꯆꯥ ꯑꯣꯐ ꯀꯤꯌꯥꯝꯒꯩ ꯇꯥꯊꯣꯛ ꯇꯔꯥꯃꯥꯊꯣꯏꯁꯨꯕꯗ ꯏꯔꯐꯥꯟ ꯁꯥꯒꯨꯕꯨꯝ ꯀꯤꯌꯥꯝꯒꯩ ꯄꯜꯂꯤ ꯀꯥꯆꯤꯟ ꯇꯔꯥꯅꯤꯊꯣꯏꯁꯨꯕꯗ ꯑꯦꯝꯗꯤ ꯑꯕꯟ ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯑꯕꯦꯝ ꯑꯣꯐ ꯂꯤꯂꯣꯡ ꯃꯈꯥ ꯂꯩꯀꯥꯏ ꯇꯔꯥꯍꯨꯝꯗꯣꯏꯁꯨꯕꯗ ꯔꯥꯅꯤ ꯑꯥꯂꯤꯌꯥ ꯃꯥꯗ꯭ꯔꯥꯁꯥ ꯇꯔꯥꯃꯔꯤꯁꯨꯕꯗ ꯁꯨꯔꯩ ꯑꯥꯂꯤꯌꯥ ꯃꯥꯗ꯭ꯔꯥꯁꯥ ꯇꯔꯥꯃꯉꯥꯁꯨꯕꯗ ꯊꯣꯏꯕꯤ ꯑꯦꯟ ꯕꯨꯍꯥꯟ ꯑꯣꯐ ꯈꯦꯔꯒꯥꯎ ꯌꯨꯝꯈꯥꯏꯕꯝ ꯇꯔꯥꯇꯔꯨꯛꯁꯨꯕꯗ ꯔꯨꯕꯥꯅꯤ ꯑꯄꯣꯛꯄ ꯕꯨꯔꯍꯥꯟ ꯈꯦꯔꯒꯥꯎ ꯌꯨꯝꯈꯥꯏꯕꯝ ꯇꯔꯥꯇꯔꯦꯠꯁꯨꯕꯗ ꯃꯣꯍꯥꯃꯗ ꯐꯥꯗꯔꯒꯤ ꯃꯃꯤꯡ ꯄ꯭ꯔꯤꯌꯥ ꯑꯣꯐ ꯈꯦꯔꯒꯥꯎ ꯌꯨꯝꯈꯥꯏꯕꯝ ꯇꯔꯥꯅꯤꯄꯥꯜꯁꯨꯕꯗ ꯑꯦꯝꯗꯤ ꯑꯛꯕꯔ ꯐꯥꯗꯔꯒꯤ ꯃꯃꯤꯡ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯣ ꯃꯣꯏꯔꯥꯡ ꯀ꯭ꯋꯥꯛꯇꯥꯗꯒꯤ ꯍꯧꯖꯤꯛꯅ ꯆꯦꯛꯀꯣꯟꯗ ꯂꯩꯕ ꯇꯔꯥꯃꯥꯄꯜꯁꯨꯕꯗ ꯏꯊꯝ ꯑꯣꯐ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤ ꯃꯃꯥꯒꯤ ꯃꯃꯤꯡ ꯇꯦꯔꯦꯁꯥ ꯑꯋꯥꯡ ꯂꯩꯀꯥꯏ ꯀꯨꯟꯁꯨꯕꯗ ꯃꯣꯀꯥꯟ ꯑꯣꯐ ꯁꯣꯔꯥ ꯆꯤꯡꯌꯥ ꯀꯨꯟꯃꯥꯊꯣꯏꯁꯨꯕꯗ ꯅꯨꯔ ꯑꯣꯐ ꯁꯣꯔꯥ ꯆꯤꯡꯌꯥ ꯀꯨꯟꯅꯤꯊꯣꯏꯁꯨꯕꯗ ꯑꯃꯤꯔ ꯑꯦꯂꯥꯏꯁ ꯀꯦꯃꯤꯔꯨꯟ ꯑꯣꯐ ꯁꯣꯔꯥ ꯆꯤꯡꯌꯥ ꯀꯨꯟꯍꯨꯝꯗꯣꯏꯁꯨꯕꯗ ꯁꯣꯇꯥ ꯑꯣꯐ ꯏꯔꯣꯡ ꯎꯃꯥꯟ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ PDFꯅ ꯗ꯭ꯔꯒ ꯌꯣꯟꯕꯁꯤꯡꯅ ꯁꯦꯝꯕ ꯌꯥꯋꯣꯜꯂꯨꯞ ꯅꯠꯇꯦ ꯈꯨꯠꯂꯥꯏ ꯑꯅꯤ ꯑꯍꯨꯝ ꯄꯥꯏꯔꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯋꯣꯜꯂꯨꯞꯅꯤ ꯍꯥꯏꯖꯕ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯀꯦꯁ ꯄꯥꯏꯕ ꯆꯥꯛꯈꯨꯝꯒꯤ ꯂꯥꯟꯒꯤꯁꯨ ꯀꯦꯁ ꯄꯥꯏꯁꯤꯟꯕ ꯃꯄꯥ ꯃꯆꯥ ꯂꯝ ꯏꯪꯈꯣꯜꯒꯤꯁꯨ ꯈꯟꯅꯕꯒꯤ ꯀꯦꯁ ꯄꯥꯏꯁꯤꯟꯕ ꯌꯥꯋꯣꯜꯂꯨꯞ ꯁꯥꯖꯕ ꯒꯦꯡ ꯈꯨꯠꯄꯨ ꯈꯔꯅ ꯈꯪꯖꯤꯟꯒꯗꯕ ꯋꯥꯐꯝ ꯈꯔꯅ PDA ꯗ꯭ꯔꯒ ꯌꯣꯟꯕꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯂꯩꯇꯦ ꯇꯧꯁꯨ ꯇꯧꯔꯣꯏ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯆꯦꯠꯄ ꯊꯥꯖꯕ ꯄꯤꯔꯤ PDA ꯃꯩꯇꯩ ꯅꯤꯡꯉꯣꯜꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯏꯕꯥꯏꯁꯤꯡꯅ ꯇꯥꯜꯂꯤꯕ ꯅꯤꯡꯇꯝꯕꯒꯤ ꯂꯥꯟ ꯑꯁꯤꯗ ꯃꯁꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯁꯔꯨꯛ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯗꯨꯅ ꯀꯪꯂꯩꯄꯥꯛ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯐꯣꯡꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯂꯧꯈꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯊꯋꯥꯏ ꯀꯌꯥ ꯀꯠꯇꯨꯅ ꯃꯅꯤꯄꯨꯔ ꯀꯧꯕꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯈꯤꯕ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯉꯁꯤꯁꯨ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯦꯜꯂꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯟꯒꯅꯤ ꯍꯥꯏꯕꯁꯤ PDAꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯃꯩꯇꯩ ꯏꯃꯥꯁꯤꯡꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯩꯈꯣꯏꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯖꯗꯨꯅ ꯃꯤꯔꯩꯕꯥꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯜꯂꯨꯕ ꯌꯥꯔꯣꯏ ꯃꯤꯔꯩꯕꯥꯛꯇ ꯆꯠꯂꯒ ꯁꯦꯜꯂꯨꯕ ꯌꯥꯔꯣꯏ ꯏꯔꯩꯄꯥꯛꯇ ꯏꯁꯥꯅ ꯉꯥꯛ ꯁꯦꯟꯖꯒꯗꯕꯅꯤ ꯏꯔꯝꯗꯝ ꯏꯔꯩꯄꯥꯛ ꯏꯐꯨꯔꯨꯞ ꯉꯥꯛꯄ ꯍꯥꯏꯕꯁꯤ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯃꯆꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯗꯥꯡꯅꯤ PDA ꯕꯪꯒ꯭ꯂꯥꯗꯦꯁ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯂꯥꯛꯂꯒ ꯁꯦꯝꯕ ꯂꯨꯞ ꯑꯃ ꯅꯠꯇꯦ ꯂꯝꯗꯝ ꯑꯁꯤꯗ ꯃꯩꯇꯩ ꯏꯃꯥꯁꯤꯡꯅ ꯄꯣꯛꯈꯤꯕ ꯆꯥꯗꯥ ꯅꯧꯗꯥ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯅ ꯁꯦꯝꯕ ꯂꯨꯞꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯖꯤꯟꯕꯤꯕ ꯐꯩ ꯒꯦꯡ ꯈꯨꯠꯄꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯋꯣꯜꯂꯨꯞꯅꯤ ꯍꯥꯏꯖꯕ ꯈꯔꯅ ꯑꯩꯈꯣꯏꯕꯨ ꯗ꯭ꯔꯒ ꯌꯣꯟꯕ ꯁꯤꯡꯅ ꯁꯦꯝꯕ ꯂꯨꯞꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯇꯧꯗꯨꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯂꯤꯕꯁꯤꯡꯅꯁꯨ ꯋꯥ ꯑꯗꯨ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯃꯃꯨꯠ ꯇꯥꯅ ꯈꯟꯊꯔꯒ ꯍꯥꯏꯕ ꯐꯩ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯇꯥꯡ 3ꯗ ꯁꯥꯗ ꯍꯤꯜꯁ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ CSOꯁꯤꯡꯅ ꯔꯤꯃꯦꯝꯕꯔꯦꯟꯁ ꯗꯦ ꯄꯥꯡꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯦꯖꯨꯀꯦꯁꯅꯦꯜ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯠ ꯑꯃꯁꯨꯡ ꯕꯤꯖꯤꯅꯦꯁ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯠꯁꯤꯡ ꯊꯣꯡ ꯂꯣꯟꯕꯒ ꯂꯣꯏꯅꯅ ꯄꯕ꯭ꯂꯤꯛ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄꯒꯤ ꯑꯌꯥꯕ ꯄꯤꯔꯣꯏ ꯍꯥꯏꯅ ꯀꯣꯇꯨꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯥꯜ ꯃꯦꯅꯤꯜ ꯂꯨꯟ ꯁꯤꯡꯁꯤꯠꯅ ꯉꯔꯥꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕ꯭ꯔꯤꯒꯦꯗꯤꯌꯔ
Thomas Ground pangthokkiba kunthranithoi suba Remembrance Day thorumga mari leinana phongdokre tongan civil society gi lusingbasing Kotu gi executive amadi church gi mihut kaya yauna pangthokkiba thoram aduna kanglukki irang asina laikidraba kuki jo singe mapamda minute ani tumina leptuna ikai khumnabu utpaga loinana IDP amasung community singi kuki singi oiba separate administration demand pigadabani haina dabi amuka sutauki thoram aduga mari leinana Kotu gi joint secretary Lanmin Lun Singsitna haikibada tha khudingi tang ahumda pangthokadoriba Remembrance Day gi thoram asi irang asida laikidraba kuki jo singi mapamda awaba phongdokhiba amadi thawong singadu yaningdabagi mayoktani numit asida community member khudimak chathok chasin tawbada athingba piba yauna commercial activity khudingmak amata pangthokpa yaroi thoram asi Kangpokpi district ki Phaijangda leiba Martyrs Cemetery Cycle Public Ground Tuilang area Leimakhong amasung New Kaithel Manbi area da tha khudingi tang ahumda chap manana pangthokani Sadai Hills Kangpokpi district ki leiriba CSO singna May ahum asi chahi khudingi separate day haina palan tawnaba warepsu laure amaromda kuki jo singna majority meitei singdagi tongana leiduna makhoigi damak legislature ga konaba union territory gi mawongda separate administration gi demand tawriba asi India government nasu khanagadabani haina phongdokhi Awang Nongpok India gi state sing da yumlo nariba lebak sing dagi ain kaina changsilakduna khunda silakpa asida leiriba state sing asigi demography da achoba akaiba lakpa amadi pamdaba thodok sing asi masing hengalakpana maram oiraga Assam government ki oina district sing gi deputy commissioner sing da ahenma sakti piduna pung kunmari gi manungda ain kaina miram dagi changsinduna leirakliba mioi sing pung kunmari gi manungda halan khinabagi sakti pikre amadi Manipur dadi DC sing illegal immigrant sing da khut thaba ngamdri Assam government na yamna athuba matamda anoba mechanism ama puthokduna district singi DC singda karigumba district sing aduda mitop mianja sing ain kaina sangsilagle amasung leire haibagi pawhek phangbaga judiciary system sing bypass tawduna hariba mitop mianja sing adu phaduna pung kunmari gi manungda masagi yumda halan khinabagi authorization adu pikhibaga loinana Assam state ta leiriba hojik mitop khandokpagi thabaksu kanna paikali amaronda Manipur state ki oina yengluragadi lisingani kulhumdoigi me ahumdagi haurakhiba kanglukki irang asida foreign body singi khut yawi hairabasu khangle masigi mathakta Myanmar ga tainariba Ukhrul district Tengnoupal district Chandel amasung Churachandpur district ki border gi khulsingda ain kaina changsilakhiba Myanmar kuki lising taruk lom hena leire haibagi district administrator singna Mari Lainaba state government ki authority singda report pikhatlabasu hairiba ain kaina changsilakliba mitop mianja sing asi haujuk phawbagi oina masagi maramda halankinabagi planning amata uba phangdri masina takpadi state government asina ain kaina changsilakliba mitop mianja sing asina state ki demography da achoba ohongba lakhanbada natana pamdaba thodok kaya thokliba asida nathaibagum uri Assam gi oina haujuk chathariba mitop khandokpagi thabak asi chief minister Hemanta Biswa Sharma na pungning hakchang yauna tawdaba yadraba thabakni khanduna paikhatliba asida Awang Nongpok India gi state singnasu sogotnaba phongdoknarakli loinana Manipur gi oinadi ngasi ngarang khaktamak maru oina Myanmar ga tainariba more border da leiba integrated check post da India amasung Myanmar gi leinariba FMR lokthokraba tungda Myanmar romdagi changlakpa mioi singi biometric sing loduna masak khangdoknaba honaba hobada ngairi aduga hana Manipur gi Myanmar ga tainaba district singda changsinduna khunda sinkraba illegal immigrant Myanmar kuki migrant sing asi karam tawna biometric loduna masak khangdokadage haibasi haujikti aruba khongthang ama oigadori pumnamak asi khangna civil society organization sing amadi political party singna Manipur da census operation pangthokdringai mangoinana mitop miancha sing khangdoknaba national register of citizen implement taw haina lauduna lakhibane Wangwai Assembly Constituency ki Paubitekta School Sabagi Matangda Assembly Constituency Adugi MLA Khuraijam Local Amasung ex MLA Lukhoi Oinam Ngarang Ayuk Pung 13 rom tarakpada Paubitek High School campus ta phunage tokre Paubitek High School ani school phagat hansi mission da yawba school amani hariba school asida mahiroi singi awatpa classroom singi yenglaga kendra ki MLA KH Loken gi local area development fund dagi sel thadaraga school gi classroom khara sagatki Tanfam aduda si ama pairaga mafam aduda school sagadabani haina phongdoknarakhi hana MLA local area development fund na sariba school adu lokthou mahaki kangbuna oina mafam adu maktada school gi ka ahum sagani haina
mukpa hauraki kangbu aduna parak liba chirol adu repairing gini school sabagi nate haina yenaraki school saba haibasi school phagat hansi mission gi saruk ama oibanina MLA na chairman oiribani maram aduna mahangna school sabagi matangda tawba ngamba khara lei haina yenaraki makoi ani angang masagi matawgum wahai wata phajadaba taba nungaitaba wafam mayam ama phongdoknabadu ngasi social media da pungchai saiki makoi ani na ngangna kiba wafam sing adugi manungda ex MLA na cherol aduda yauriba wahi sing adu paba thoktabara haina hanglabuda paba thoktragadi mahangna amamamta oina takpige haina local da phongdokpa taki wafam adu taraba matungda MLA lokena lokhoida ngahakpu lairik kayam yamna tamja hobage aina oina takpige cherol aduda yauriba adu nahak kari amata khangdre haina puthoknaraki awai akum tawnaraki madudagi hendokladuna sel chaba vote kahanba amadi yenaba pibagi matangda mana thokpa wafam kayamaru phongdoknaduna social media da pungsai chaiki makhoi anina mungnaringai tanpham aduda wanggoigi SDPO amadi police personnel kayamarum su lei masigi su matakta zonal education officer masamaksu mafam aduda leiki lukhoida DPR yaudana kamdongna school sagaduribano haina hangbada paukhum ningthina pibagi mahuta khana chainaba amadi authority oinabagi mawngda wa nganglakhi police officer kaya amasu makhoi anina ngangnaribadu themba natraga logi oiba thabak lokhotpa tawkhide hairi Anoba chahi lakpaga iroinana lengak paibada yauramba MLA sing punna amungtang unanaba MLA amana sel tingna sinba numidangi chaklenda MLA sing masing suna lakhidre thajaba yaba mafamdagi phangba pauna hai chaklen yawbo mifam ama kawbaduda supnaki MLA tara mari khaktamak lakhi kari maramgi MLA sing suna lakhidabano haiba chapchana khangragasu MLA singi marakta haujiksu khaibung tanabagi irang loisindri haina lawba yai MLA kharana Manipur Legislative Assembly gi Speaker T.A. Satya Brataga chatmina ningba aduga atopa MLA kharana Govindas Konthaugjamga puningba aduga atopa MLA kharana T.H. Bisorjit ka chatmina ningba maramna mifam adu political gi miyengda yengmada leadership puthoknabagi oiramgani khanarakpada lakhidaba oiramgani hairi mifam adu da hanagi chief minister Nongthombam Birensu masangamde haina lakhide adubu mahakti asengma masangamdabagi laktaba oiramle hairi government ama sembagi matam khangten tensilaklaba asi phawbadasu BJP MLA sing center da miyeng thamlaga lengak ama seman birakani haibagi thajaba thamnari makhoida apunbagi pangal haibasi haujiksu karino haiba khanthaba ngamnadri CM gi phangnanaba honabada tongan ba wakhalonda thabak tawnari MLA sing masoi tanabana maram oiraduna national leader singna makhoida thajaba thamlaktre masina maram oiraga Manipurda anoba lengak ama semhanbagi mahuta house dissolve tawkhagadra haibagi political nainaba singna chibon ngangnaba horakli Union Home Minister na mayai tangwal loduna Manipur state ki oina pangthokiba high level meeting aduda Manipur gi law and order amadi IDP singi resettlement amasung rehabilitation gi wapam khaktamak khanakhibata natana PR thamliba Manipur state ta popular government ama thambagi wapam amata yaukhidaba maramna Manipurda PR makata na sangtokpa yabagi oithokpa leiba maramna state asigi Bharatiya Janata Party da karakhiba MLA singkhaktamakki oiba meeting ama numidang Imphal gi haidokpa yadaba mafam amada pangthokre hairi thajaba yaba paugi likhun amana hai pangthokiba BJP MLA singi oiba mifam aduda Kukizo community singdagi karakpa MLA singdi yaukhide aduga mifam aduda hanagi chief minister N Biren Singh amadi mahangna masana masabu chief minister oiba pamjaba candidate ki MLA singsu meeting aduda yaukhide hairi phamkiba BJP MLA singi meeting adugi agenda sing officially confirm oidrabasu mifam aduna anobo leader ama khanduna atopa oina Manipur gi chief minister oina project tawduna Mari Lainaba authority singda Sarkar semnanabagi haijabagi wapam sing kanaki hairi panbayai Manipur lisingani kunmari gi February mapalda matamadugi chief minister N Birena resign tawkraba matung tha adugi 16 dagi hautuna Manipur da central government na admitted suspend thamlaga President role amuk hana thamjilakibane masigi matung tarakpada mamang sahida Manipur da thamleba PR asi center na tha taruk haibadi sahi asigi February 16 phawba sangdoktuna thamlakli hariba matam asida ngasi phawba majority laina BJP na sarkar sema ngamdana lakibane
Kukijo community singna makhoi khaktagi khanduna environment amadi forest ki clearance yaudana chingi district taruk phaunaba yaba German Tiger Road haina mingthonba ching amasung umangi area kokthokuna lambi semlamba adu statutory body oriba National Green Tribunal na lambi sembagi thabak lehongadabani haina takhiba order adugi mayokta Kuki Alliance for Nampi a working movement na UN amasung USA Embassy da wakat chirol thariba asi India amasung Manipur gi lagak londa foreign country sing khut thingjin hanbani haina Maitai Heritage Society na Prime Minister Office amasung Ministry of Home Affairs da chirol thaduna khanghan khre Kukijo community singna singi district taruk haibadi Churachandpur Kangpokpi Senapati Tamenglong Ukhrul amadi None phauna bayaba lambi Kuki insurgent group singi maming lauduna German Tiger Road haina ming tholaba matung singi reserve forest area da leiba forest amadi sing kokthokuna mari leinaba authority haibadi Ministry of Forest and Environment ki ayaba amata yaudana semkiba lambi adu Kolkata da leiba NGT Eastern Zone Bench na haukiba chahigi December kulumdoida ain kaina lambi semliba adu khudakta lepnabagi order takibani masigi matung tarakpada KANAM na ikui kuidringaida United Nations ki Environment Program Executive Director UN haibadi Commissioner for Human Rights ki Global Taba amasung New Delhi da phamliba US ki Embassy da NGT na thamkiba order adubu interaction PU haina wakat chirol thakibaga loinana NGT gi order asi indigenous peoples oiriba Kukijo singi survival da akaiba piba oiragani hairi masina minority oiriba tribal singna namthanaba minority oiriba tribal singbu namthaduna thambinaba honabani haina utpani haina phongdokli KANAM gi wakat chirol gi asina makatan hai react tawraduna Maitai Heritage Society na PMO office amasung MSA da thakiba chirol aduda Kukijo community amadi community asigi military group singna UN amasung US Embassy da NGT na takhiba order adubu interact tobiyu hariba asi India amasung Manipur gi laingak londa foreign country singi khut thingjin hanubagi liklam yatpa amani masigi mathakta territorial body oireba NGT na authority amadi ministry gi clearance yaudana forest amasung singi lam kokthokuna lambi semba asi aina yade khangna PR su thamliba Manipur state government na kari amata haiba ngamdana lairiba asida nungnangba poi Miyangi mihut oiriba MP amadi MLA singi local area development fund sing kanglon chumna ningthina sijinanaba miyamna RTI marang kaina thabiyu adubu political gi oiba mawngda RTI thabadi tawhanningde haina Lok Sabha gi MP Dr. Angomcha Bimol akoijamna phongdokre wafam asi Nitai Pat Chuthekta leiba DIPR gi auditorium hall da pangthukiba Living Legend of Manipur haina mingthonba kumjalisingani kuntaruki calendar phongbagi thorongga mari leinana Paumi singna hangba wahang amagi pakhumda MP Bimolna phongdokhibani sahitya thopang lupna sinduna pangthokiba calendar phongbagi thorom adu ya saruk yaba lakiba MP Bimolna Paumi singda haiki madudi mahaki MP local area development fund karam mapamda sijinaki haina miyoi amana RTI tharakpa asimak afaba khongthang amani haina khali khongthang asimak mahaki maikeidagisu taramna OE local area development fund haibasi miyamgi awat apa amadi chakhot thorangi thabak thoramsing paikhatnanaba thadarakpa senphamni senpham asi kanglon chumna sijinarabadi state asida lambi thong phattaba leiroi miyamgi building su kairoi phansing asi ningthina sijinarabadi miyamgi awat apa sing ningthina menkhatpa ngamgani MLA amadi MP singda thadarakliba local area development fund senpham sing kadai da amadi karamba chakhot thorang singda sijinnakhibage haina hangba haibasi miyamgi hak amani adubu political gi oiba mawngda chathabadi tawhaningde handak miyoi amana mangonda RTI tharakliba asimak ataidasu thahaningi masimakna mahakna haujik phawbada miyamgidamak paikhatliba thabak thoramsing hena mamut tana miyamda khangannabagi tanja amasu piragani haiki
ꯑꯣꯏꯗꯕ ꯉꯥꯡꯂꯒ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯆꯨꯝꯂꯣꯏ MLA ꯐꯝ ꯑꯁꯤ ꯄꯤꯕꯥ ꯐꯝ ꯅꯠꯇꯦ ꯃꯤꯌꯥꯝꯅꯕꯨ ꯌꯥꯗ꯭ꯔꯕ ꯚꯣꯠ ꯀꯥꯔꯣꯏ ꯍꯥꯏꯅ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯈꯨꯔꯥꯏꯖꯝ ꯂꯣꯀꯦꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯄꯨꯟꯕ ꯋꯥꯡꯒꯣꯏ ꯄꯣꯂꯤꯡ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯋꯥꯡꯒꯣꯏ ꯂꯣꯡꯖꯝ ꯂꯩꯀꯥꯏ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯣꯡꯖꯝ ꯂꯩꯀꯥꯏ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏ ꯊꯧꯗꯥꯝ ꯂꯩꯀꯥꯏ ꯃꯈꯥ ꯂꯩꯀꯥꯏ ꯋꯥꯡꯒꯣꯏ ꯀꯕꯨꯏ ꯈꯨꯜꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯗ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯈꯨꯔꯥꯏꯖꯝ ꯂꯣꯀꯦꯜꯅ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯗ ꯀꯝꯕꯜ ꯈꯨꯗꯣꯜ ꯇꯝꯕꯒꯤ ꯊꯧꯔꯝꯗ MLAꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯆꯥꯎꯈꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯊꯕꯛ ꯀꯌꯥ ꯇꯧꯕꯤꯔꯝꯃꯤ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯈꯦꯟꯅꯕ ꯂꯩꯔꯒꯁꯨ ꯑꯃꯅ ꯑꯃꯕꯨ ꯕꯦꯚꯥꯔ ꯇꯧꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯈꯤꯕ ꯎꯖꯍꯧꯋꯤ ꯊꯦꯡꯅꯖꯍꯧꯋꯤ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯈꯨꯗꯨꯡ ꯏꯟꯗꯨꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯕꯨ ꯃꯣꯗꯦꯜ ꯚꯤꯂꯦꯖ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯇꯣꯞ ꯇꯣꯞꯄ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯏꯁꯇꯦꯠꯀꯤ ꯑꯣꯏꯕ ꯏꯁꯨ ꯀꯌꯥ ꯂꯩꯔꯕꯁꯨ ꯇꯧꯖꯔꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯋꯥꯍꯦꯡꯕꯝ ꯅꯤꯄꯥꯃꯆꯥꯒꯤ ꯃꯪꯂꯥꯟꯗ ꯚꯣꯠ ꯀꯥꯈꯤꯕ ꯑꯦꯛꯁ MLA ꯂꯨꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯍꯜ ꯑꯗꯨꯅ ꯄꯥꯝꯖꯔꯝꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇ꯭ꯔꯤ ꯃꯇꯝ ꯁꯥꯡꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯤꯍꯨꯠ ꯑꯣꯏꯗꯨꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨꯗ ꯋꯥꯡꯒꯣꯏ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯀꯔꯝꯕ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯇꯧꯔꯝꯕ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯇ꯭ꯔꯛꯆꯔ ꯈꯔ ꯁꯦꯝꯖꯤꯟꯕ ꯁꯥꯖꯤꯜꯂꯒ ꯅꯦꯝ ꯄ꯭ꯂꯦꯠ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯒ ꯑꯦꯆꯤꯞꯃꯦꯟ ꯋꯥꯔꯛꯅꯤ ꯍꯥꯏꯖꯤꯟꯕ ꯌꯥꯔꯣꯏ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯚꯣꯠ ꯀꯥꯕꯅꯤ ꯊꯕꯛ ꯇꯧꯗ꯭ꯔꯕꯗꯤ VOT ꯀꯥꯔꯣꯏ ꯍꯥꯏꯅꯁꯨ MLA KH ꯂꯣꯀꯦꯜꯅ ꯑꯦꯛꯁ MLAꯕꯨ ꯃꯔꯥꯜ ꯁꯤꯈꯤ ꯑꯃꯔꯣꯝꯗ ꯋꯥꯡꯒꯣꯏ ꯃꯃꯥꯡ ꯈꯥꯏꯗꯦꯝꯗꯒꯤ ꯆꯅꯝ ꯅꯤꯡꯉꯣꯜ ꯈꯥꯏꯗꯦꯝ ꯑꯣꯡꯕꯤ ꯆꯥꯎꯕ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ MLA KH ꯂꯣꯀꯦꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯥꯎꯕꯒꯤ ꯃꯤꯁꯤ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯒ ꯄꯥꯎ ꯇꯣꯏꯅ ꯐꯥꯎꯅꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯁꯤ ꯑꯁꯤꯒꯤ ꯂꯪꯂꯥꯛ ꯂꯪꯖꯤꯟ ꯄꯨꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯃꯩꯇꯩꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯎꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯁꯦꯐꯒꯥꯔꯗ ꯑꯁꯤ ꯂꯩꯇꯕ ꯇꯥꯔꯕꯗꯤ ꯆꯍꯤ ꯑꯁꯤꯗꯒꯤ ꯁꯦꯟꯁꯁ ꯇꯧꯒꯗꯧꯔꯤꯕ ꯑꯃꯗꯤ ꯃꯁꯤꯒꯤ ꯇꯨꯡꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯆꯩꯊꯦꯡ fangꯂꯒꯅꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯨꯅ ST ꯂꯤꯁꯇ ꯆꯜꯂꯕ ꯃꯇꯝꯗ ꯁꯦꯟꯁꯁ ꯑꯃꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅꯥꯝ ꯄꯣꯔꯤꯖꯥꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯜꯂꯣꯃꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯕꯨ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ आर्टिकल 342(1)ꯒꯤ ꯃꯈꯥꯗ ST ꯂꯤꯁꯇ ꯆꯜꯍꯟꯗꯨꯅ ꯁꯦꯐꯒꯥꯔꯗ ꯑꯃ ꯄꯤꯗꯨꯅ ꯉꯥꯛ ꯁꯦꯜꯍꯧꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯃꯁꯨꯡ ꯊꯤꯡꯕꯤꯅꯕ ꯂꯩꯇꯅ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯒꯤ ꯏꯄꯥꯛꯇ ꯃꯩꯇꯩ ꯏꯔꯥꯛꯅꯗꯨꯅ ꯂꯨꯞꯈ꯭ꯔꯒꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯇꯝꯄꯥꯛꯀꯤ 700 ꯁ꯭ꯀ꯭ꯋꯥꯔ ꯃꯥꯏꯜ ꯈꯛꯇꯃꯛ ꯑꯣꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯁꯨ ꯁꯦꯗꯨꯜ ꯂꯦꯟ ꯑꯣꯏꯍꯧꯗꯕꯅ ꯃꯩꯇꯩꯁꯤꯡꯒꯤ ꯈꯣꯡꯗꯥꯐꯝ ꯂꯩꯔꯛꯂꯔꯣꯏꯗꯧꯔꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯒꯗꯧꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯃꯩꯇꯩ ST ꯂꯤꯁꯇ ꯆꯟꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯁꯦꯐꯒꯥꯔꯗ ꯄꯤꯅꯕꯒꯤ ꯃꯥꯁ ꯀꯦꯝꯄꯦꯟ ꯑꯃ MMTUꯅ ꯆꯠꯊꯕ ꯍꯧꯔꯒꯅꯤ ꯀꯦꯝꯄꯦꯟ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯒꯤ ꯃꯊꯛꯇ ꯅꯣꯔꯊ ST ꯅꯣꯔꯊ ꯚꯣꯠꯀꯤ ꯑꯀꯟꯕ ꯀꯦꯝꯄꯦꯟ ꯑꯃꯁꯨ ꯆꯠꯊꯔꯒꯅꯤ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯒ ꯎꯅꯅꯕꯁꯨ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯃꯇꯥ ꯕꯦꯅꯔꯖꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ BJPꯒꯤ ꯊꯧꯔꯥꯡ ꯑꯃꯤꯠ ꯁꯥꯍꯅ ꯂꯨꯆꯤꯡꯒꯗꯧꯔꯤ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯂꯨꯆꯤꯡꯕ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯂꯨꯆꯤꯡꯗꯨꯅ BJPꯒꯤ ꯀꯦꯝꯄꯦꯟ ꯆꯠꯊꯒꯗꯧꯔꯤ ꯑꯃꯤꯠ ꯁꯥꯍꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯕꯨꯊ ꯂꯦꯚꯦꯜꯗꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯀꯦꯝꯄꯦꯟ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯂꯣꯏꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯗ BJPꯒꯤ ꯁꯤꯠ 3ꯈꯛ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥꯡꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯁꯤꯠ 83 ꯐꯪꯕ ꯉꯝꯈꯤ ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯑꯁꯤꯗ BJPꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯈꯜ ꯀꯌꯥꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯀꯗꯧꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ इलेक्टोरल रोलकी स्पेशल इंसेंटिव रिविजन पांथोकपा यावना मखल मखा कयागी थौरांग लौखटलबसु चही 15 लैंगाक पाइरकलबा चीफ मिनिस्टर ममता बेनर्जी की पार्टी बु माइथीबा पीबा ngамगदरा हाइबसी अचौबो वहांग अमा ओइरी डिसेंबर 19 दा अमित शाह हंदकी मिखल असिदा बीजेपी ना सरुक अहुम थोकपगी अनि फंगदुना लैंगाक सेमलगनी हाइना लाउथोकपदी लैखरबनी वेनेजुएलादा अमेरिकन लानमीना ऑपरेशन चथबगी मतंगदा वाखननाबा यूनाइटेड नेशंस UN की सिक्योरिटी काउंसिल की खुदकी ओइबा मिफम अमा पांगथोकदोरी काउंसिल असिगी परमानेंट मेंबर नतबा लेबाक अमा ओइरिबा कोलंबियाना हाइजरकपदगी मिफम असि कौखिबने मिफम असिबु परमानेंट मेंबर सिंग हाइबदी चाइना अमसुंग रशिया सु सौगतली UN की वेनेजुएला की परमानेंट मिशन सु सिक्योरिटी काउंसिल दा अमेरिका की थोंग अदुबु क्रिटिसाइज तौरदुना खुदकी ओइबा मिफम असि कौनबा चिठी थाखरे
Hariba Hiramasi Matang the UN Secretary General Venezuela the American Lanmina Operation Chataduna Venezuela President Nicolas Maduro Amasung Mahaki Loina Bibu Paki Badubu Kudong Tinigai Oiba Mong Amani Haina Pongdokre Zero Aduda UN Game Machin Chatpa Misak Stephen Dujari na Hai Americana Chatariba Operation Aduna Lamdab Aduda Zauna Kaiba Tokan Mayai Haina Lowy Zero Aduna Aroba the Hai Tong Aduda Malengi Oiba Ainbu Ikai Kunadabani Haina Lowy US ki Satari Auna Malengi Oiba Ain Mapung Pana Ngapa Tangai Fade Haibaduna Maki Tong Adubu Nunangba Pongdorakli Aroiba Pauda Manipurda Housing State Legislative Assembly suspended animation Tamlibasi Kudakta Losingadabani Manipurda Makatana President rule Tambagi Tawong Congress na reject tawi Atuba Matamda Housing Lariba Assembly Asi dissolve Togduna Anoba Mikal Pangtokuna Democratic Forms of Government Linglaba Kaktada Lamdam Asida Santi Amasung Tangdu Leitaba Pibum Purakani Haina Ngasi MGNREGA gi Muthat Kibagi Mayokta Congress Babanda protest launch Taubaga Mari Lenana Infalda Tonglakiba Parliamentary Standing Committee on Rural Development and Panchayati Raj ki chairperson Oiriba AICC gi Manipur in charge Sabtagiri Shankar Ulakana Infal Airport Tunglabada Pongsinga Unabada Mahana Pongdokre Mahana Makatana Hai Manipurda Housing Oriba Wathok Asi Yamna Miyamna Makoigi Lusingmasing Kanjaba Sakti Pirakpa Kaktada Oitokani Maram Aduna Government of India gi Maikedegi Manipur gi Housing Lariba Assembly Asi dissolve Togduna Anobo Mikal Pangtokadabani Haina Dabi Toki Amaromda Central Committee gi Maikedegi UPA Sarkar gi Matamdagi Hauduklam Kiba Mahatma Gandhi National Rural Employment Guarantee Act Bu Muthatlaga Viksit Bharat Guarantee for Rozgar and NGB Mission Gramin Ek Haina Ontokiba Adubu Yamna Kanna Yadingde Tongasi Mahatma Gandhi gi legacy bu ikaiba pibani rural worker singi raita chauna chaithing pibani Congress Party gi khwaidagi asigumba singthaningai oiraba welfare scheme ama manganbagi thong asi yaningde masina Congress Party na tumina khak laithokloi maram aduna January 9 dagi hona lebak sinma thungna MGNREGS ki Bachao Abhiyan Haiba Kolaugal Loinana Paksana protest Chathagani Loinana Party Asigi Maiketagi MGNREGA gi original right based framework aduda kahendana lainaba panchayat Tagina district headquarter Pawbagi level da Tungan Makagi protest kaya Chathaba Yauna Hiramasi gi matangna khanani naba mifam kaya su pangthokani haide